PUCL na thadora report adubu Kuki Liberation Army let kholun amapung fana sagolakli Manipur da tholi be irang asigi matangda People's Union for Civil Liberties PUCL na thadora report adu Kuki Liberation Army let kholun KLAL na sagoli amadi report asina piriba recommendation sing adu lamdam asigi khunai rol submit lon amadi lengak lon gi oiba chumba while amat tawduna tangdu laitaba phibam ama purakna bahotna bada yamna maktangai fade haina Kuki lalolup asina thadorok pa cherol amana phongdorakli Cherol asina makata na hai Manipur ki Chief Minister Oramba Nongthomam Biren gini haiba audio tape adu da yariba khonjel adu maha ki khonjel ga chada 93 manai haina puthokiba aduna lamdam asida tholiba irang asida N Biren buje nei haibegi khudam changdamni maram aduna hariba case asi kupna thigalaba matungda karigumba Nongthomam Biren ta sengna mara leiba misak ama oiramba thoklabadi irang asigi Teksak pumnamak asi mahangna pugadabani hairi Cherol asina hai KLAL na maru oina taliba separate administration gi demand asi kariguma naga framework agreement gi matangda aroiba oina warep na dringai mamangda thabak don thok pirakpa taragadi matam kuirabagi mamangdagi Kuki jo community na tanduna lakliba ipa ipugi lam amadi traditional rights sing adu masak khangba ngambada natana lamdam asida amu hanatang dulai taba purakna bahotna bagi param ama yatpak ngamgani Maduna tabataragadi irang sina maram oiraga miyamna mayoknariba awabasing asi makhatana sumlaikhigani hairi Prime Minister Manipur da lakani haibadagi security ki jackson tharangi thabak lokhatpa hokre Prime Minister Narendra Modi mathangta September 13 fawi manungda Manipur da lakani haina ngangnariba asigi mari lainana Security ki akanba section tharangi thabak sing lokhatpa hokre pauche asina phangba paugi matung inadi Imphal gi ni taipa chu thekta na airport fawgi manungda lambi gi nagya to lairiba awang building singi mapu kananu haina khangdokpaga loina na hariba building asida security thamduna ngak senbagi thabak paikhana ba tharang tawba hokre Pausina hai masida sunata na hariba lambi paring asigi nagya to nung laingoi amadi atai polam sing paisinduna thamba sing tawdana ba thabak lokhatpa hokre masida na Manipur Police Department gi makhada lairiba police personnel sing suti lobgi thing basu thamkhre loina na fijam setpa security ki kangbo sing Imphal airport tagi ni taipa chu thekfa lambi paring asida deploy tawduna section tharangi thabak lokhatpa hokre hairi amaram da Prime Minister na Manipur da Lakani haina launariba asigi matungina Churachandpur district ki peace ground da ngarangdagi hongna masing namlaba nupa nupi sing thorak tuna sit sengbagi thabak chathakre loinana Churachandpur district ki peace ground amadi akoiba mafam kaya dasu security ki akanma section tharang lokotpa hokre pawasina haribadi Prime Minister na Manipur da lakpa matamda Churachandpur da suchatkani masigi matung tabada Imphal da thungani loinana Prime Minister ki khongchat asi nongmagi oiba khongchat oigani haidi Manipur police na tongan ba mafam dagi lalhoba tare fare security force ki kangmuna thiba humbagi thabak makhata na lamdam asigi tongan ba mafam da chatharakpagi manung chana tha asigi 28 da aina thingkraba lamdam asigi lalolup ama oiriba PLA gi lanmi mari border pillar 86 technopole area dagi fare haina police ki pauna haibi Pausi ki matungina faraba PLA gi lanmi mari adudi chabungbam nanaucha maitei 28 leifam Imphal iski khanarok waikhom thoi maitei Kuntra leifam Imphal East District ki Oksu Momang Laikai Ningthauzam Rakesh kungamanga leifam Thawal District ki Herokpa tu Maya Laikai amadi Texam Nanau Singh kungamanga leifam Imphal West District ki Sairam Khun Maning Laikai da leibani haibi numit asimakta da security force ki kangmuna lamdam asigi lalolu pripak pro gi lanmi amasu Bishnupur District ki Bishnupur Police Station ki manung chana tera urak checkpoint ki fare hairi faraba pripak po gi lanmi asigi maming Konjengbam Bijen Singh Elias Korok ni Fukumathoi kawi Moirang Police Station ki manung chanba Moirang Konjengbam Maning Laikai digini hairi Amarom dangarang security force ki kangmuna lamdam asigi lalolup sore pagilan mi ama Lamphel Police Station ki manung chana Sangai Pro FCI crossing dagi fare haidi faraba mi asigi maming Maisnam Abi Singh Elias Khomba ni full leifam kwagaithal thongnawjam laikai dagi ni haidi mi asi Manipur gi Valley area da leiba miyam dagi namduna sel khai bigi thabak ta chenabani haidi mi asi dagi lalolup asigi demand letter mari Aadhaar card ka konana wallet ama loinana two wheeler ama su recover tawre haidi Makhata nangarang lamdam asigi lalolup RPF PLA gilanmi amasu Imphal East ki Sagolmang Police Station gi manung chana yumnam patlo Chingaril dagi fare hairi faraba mi asigi maming Laishram Sanjoy Singh yang khagani toy leifam Imphal East ki Sagolmang Khewa dagi ni mangon dagi mobile phone amasu phangbangam le hairi amarom nangarang Manipur Police ki kangbuna Win Churut Box nifuga konana mi ama Technopol Naga check post dagi fare hairi faraba mi asigi maming MD Said kuntraga manga kawi Kakching District ki Sora Karachi Mayai lekai Ireng bandagini hairi Mahairoi Singna yariba makai lamjat sajat thaksi khasi amadi hallaman masak khangna chachi speaker Saitaberta All Kongba Road United Clubs Organization Agruko na sinuna club asina Kolebe Assembly Constituency Marida Lairiba mithoi mihelaba Mahairoi Sing amadi educational institution singi oiba facilitation gi thoram ama Kongba Khetri Laikai gi community hall number 2 da pangthokre thoram aduda Manipur Legislative Assembly gi speaker Thokchom Saitaberta Kairao ACG MLA Lorem Bamramesor Khetrigao ACG MLA Saik Nurul Hassan
Thongju ACG MLA Thongam Bisorjit Advisor Agruko Khetri Mayum Sanangal Amadi Mahairoi Kiana Sarugyaki Thoramaduda Speaker Thoksom Saitabardana Fongdokibada Mahairoi Singna Yariba Makai Lamchat Sazat Ahal Laman Taxi Kasi Kang Namatam Laiba Kibik Tangang Nachasi Masina Nakoigi Tungi Punsida Chowna Mai Pakpo Oigani Amadi Yariba Makai Maya Kaba Chinjak Tagilap na Laiduna Matam Manghanda na Mahi Masin Gilamda Tawayaw na Hona Duna Tungi Afaba Yumbi Ama Oina Hona Gadabani Haiki Thoromga Mari Lainana Kairao ACG MLA Lore Mamramisor na Hai Agruko na Lamda Masom Gilairiba Lambi Asiba Afaba Mantam Chunaba Afaba Lambi Ama Ohenaba Akan Makong Tang Silak Padaging Asidi Afaba Lambi Ama Oire Masi Agruko gi kathok pagaloy na makoy na hona kiba adugi mahainani Agruko na lambi thong khakta natana Agruko na kwaliba kendra mari asigi development ka mari lainaba thabak thoram kaya amasu paikhali haiki mahang na makata na hai development ka mari lainana ikoi gi local contractor da thabak sinabagi mahot mapan gi company da sinabagi chanabi amalai riba si tok tuna mapan da leiba chatkhigadaba chobo senfam adu aikoi iramdam gi miyoi singda khudong chaba pibagi hainabi thamsi masina aikoi gi simi singi semilon da khara da oiraba su mating pangma ngamgani haiki BJP na laingak pai ringai da tha taru khudingi singadaba panchayat ki nominee adu sindana tawning bada tawduna panchayat election pangthokpana leirakibani S Rajen Manipur da BJP laingak leingai matamda constitution na piriba ek kaya bale tawduna panchayat election tawduna nominee hapchinduna thamlamba adu hojikti court ki yathang amana panchayat election tha taru ki manungda tawgadabani haina pirakpa sina nauna afaba mihut sing khanduna gram panchayat ki mihut sing khanduna gram panchayat ki thabak sing khumang chawsin bangamlagani haina lamsang ACG MLA Soro Khaibam Rajin na Fongdokre Wafam Asi Village Authority Committee Luker BACL na sinduna village number 975 Luker gi akoiba mafam singda u chara thabagi thoram amaga mari leina na Fongdokhibani MLA na makata na hai Manipur da BJP na lengak pai ringai matamda constitution gi ek kaya bale tawduna gram panchayat ki mikhaldagi karak khraba elected members singi matam loi khraba chahi ani fajilaklaba fawbada election matam chana pangthokpagi mahuta nominee haptuna thamlakhibani adubu tha taru khudingi singadaba nominee adusu sindana tawningbata tawduna lakhibani haiki mahangna makata na hai handakta inau nauna Manipur High Court na tha taruk fawbagi manungda panchayat ki anoba nominee khanba amadi tha taru ki manungda panchayat ki election pangthokna ba khangal lakhiba asina Gram Panchayat ki oiba thabak thoram sing kaya paikhatpa ngamlagani nauna khangadauriba nominee sing miyamna yaba puna chaminaba yaba miyoi khanduna khunja singbu chawkhatnaba honaminasi malemgi oina ayinga sagi khal kaithairakliba sidagi kannanaba amadi lamdam asigi mausagi khal kaihandanaba u chara thabagi khongthang asi paikalakpani loinana tungi mirol singi yaifanaba ngasigi mirol na honasi sport amadi education sector sing hena chawkhathanaba honaba tangai fade haiki ngasi u chara thabagi thoram aduda forest conservator government of Sikkim and Judge 1 IFS Central Forest Division Manipur ki Deputy Conservator of Forest Bikram Nade IFS Village Authority Committee Luker gi President Pebam Ibuhol amadi Luker gi masing yamlaba miyam su saruk yaduna u chara sing thaminaki falda CSO singa santi ki wari sabalaklam khiba thadau Literature Society ki Chairman ne kam jomhau kuki khulai paiba singna hatlam lei Haukiba chahi 2023 gi May 3 dagi state asida tholakhiba kangnuki rang manung ihan hanba oina haukiba August 3 ta Imphal da CSO singa santi gi wari sabalaklam khiba thadau Literature Society gi Chairman pu nekam jomhau ngarang numidang sakhang da bakuki khulai paiba sing oiramgani chingna basing na mayum maya dagi faraga tamthina otnairaba matunga nongmaina kaptuna halam lei Mihat adu hojik fawbi oina kanana chathakibanu haiba loop amata na claim tawrakpadi leitri adubu UKDA kauba kuki khulai paiba amana mihat adu chathaba oiramba yai haina chingnari marak sida khulai paiba singna thadau Literature Society gi Chairman nekam jomhau yankhai ga mapan bu mihat thina hatlambagi thawdo adu Manipur thadau Student Association akanba mong da condemn tawkre association asina thadorakpa cherol amada haribana thadau Literature Society ki Chairman asi kuki khulai paiba singna ngarang numidang pung 3 makhairom taba matamda Assam gi Karbi Anglon district ki Chonghang Beng Manjada leiba ma ki mayumdagi farba matungda hatkibani leikidraba jomhau asi miyamni kai khumnaba cultural leader amani handak Imphal da pangthokiba pestok aduga mari leinana mahak khulai paiba sing aduna kaptun hatkiba oigani ma ki maikai dagi Manipur da santi thamnaba honariba kaya asigi mayokta leiriba kuki militant amasung anti-peace elements singi mayokta thongna fana leplamkhiba misakni mahakna leikhidaba si thadau community gi oina achoba mangjaba amani loinana justice peace amasung identity gi damakta Thengnaramba luchingba asina leikhidaba si matam chupagi oina ningsingduna leihoragani leikidraba jomhau asi thadau language literature amasung cultural identity gi guardian amani mahangna matam chupada thadau singi culture preserve tawnaba amadi santi gi damakta kathoktuna honaduna lakhibani
Maangna kathokhiba se achumba unity amasung communal harmony gi damakta hotnarambasing adugi damak symbolize ama oihoragani thawong ase yamna pangdaba amani hairaduna mihat asida chenaribasing gi mathakta mari leinabasing na thubada justice purakadabani leikidrabasigi imong manungna nang thengna horiba awabasing da su saruk yari hairi maraksida samda leiriba kuki su group ki kangbu sing asi mihat asi makhoiga mari leinade haina phongdokre adubu thadau organization singnadi mihat asi kuki militant singna thadau leader singna chathaba hingsa gi thawong amani mamang chehi 2024 da Guwahati da pangthokiba thadau convention na thadau asi kuki singdagi tonganba ethnic identity amani hana laukiba waref adugi maakta kuki militant singna kihan khanganbagi thawdok kaya su chatharakpa leikre Maramaduna Assamgi Chief Minister na mihat asida chenari basing athubada faduna matik chabadandi pigadabani hairi samthong kendragi miyamda fangangadaba thahumgi NFSA gi cheng saruk fangandabadagi maira paibi sing MLA gi mayumda khongjang changsinkre National Food Security Act NFSA gi makhada kai samthong kendragi miyamda fangangadaba cheng gi saruk naharol na pulap lokre haina kai samthong kendragi MLA sapam nisikan chanam phongdok liba si yabangamloi karamna laukribano haibadu sengdok patai haina kendra sigi masing ngamlaba maira paibi nupi sing ngarang nungthil kai samthong kendra gi MLA gi mayumda thomjin kre khongjang aduda saruk ya khibi maira paibi nupi amana miyangi mahut silaga phongdok khibadi mamangdagi hongna kendra sigi miyoi amamam cheng kg manga fangangadaba adu kg mari pibagi thabak chathaduna lakhibani Chairak asida miyangi phangpham thokpa chengi saruk naharolna choblap laukhre haiba asi yabangamloi hiram asigi matangda sengba chumba khangnabagi damakta MLA gi mayumda kaisamthong kendragi ngana pithong leikai gi maira paibi singyauna ngarang nungthil punghum tabada MLA unaduna wari sanana balaki adubu MLA out of station oikhibadagi wari sab phangkide MLA ga pau phongnaba ngamba miyoi gi khuthangda maira paibi singa wari sanaki masigi matungda MLA ga Video calling ki kuthangda wari sanage haina phongdoki adubu telephone da wari sanaba matamda aikhoigi phongpham thokpa chengi saruk naharol na choblab laukhre haina phongdoraki MLA na phongdoraki bawafam asi yabangamloi hanadagi yum amada member manga leibada chengki ji manga pi gadaba du mari pi duna lakhibani tha hungi phongpham thokpa chengi saruk choblab oina kakkani haibasi yabangamloi MLA na anyhow tawduna phongpham thokpa chengi saruk adu PBU haijaki Maangna makhata na phongdoki bada MLA ga wari sanaba matamda yamna response laina phongdorakpagi mahutta naharol singna cheng choblap laukhre aidi upai leiti haiba wafam phongdoraki adubu MLA gi mafamda ikhoigi phongpham thokpa chengi saruk phangan biu haijaki maduda su MLA na upai leiti aina kari tawba ngamgadoribano haina pakhumpiraki Maram aduna miyam gi mute oiriba daita leiba miyoi amana phongdoraki ba wafam asi aduki matik pendi maram aduna naharol na cheng choblap laukhre hairibasi kayam chumi lali haibadu aikhoi khangde maduna achumaran Thigatlaga praja miyamgi phongpham thokpa right chadu chapchana phanganbiu miyamgi wakat asi tabi drabadi miyamna akanma khongjang changsin gani haina su phongdoraki